Bhagavan Sri Krishna na Prithvi Thadokduna Dibya Golokta Lenkrabada Dharmabu Kanana Ngakhokhi Amadi Matau Karamna Vaidik Sanatan Dharmagi manungda Sampradaya kaya thorakkhi Ngasi Khwaidagi marup oiraba hiram singsigi maramda laukhatchariba Vaidik Sanatan Dharmagi Ichelda Goudiya Sampradayagi ahanba tangkakni lanthokchari Video asibu midyeng tabiriba khwai khibikna Manipur Bhagavat Foundation gi YouTube channel bu subscribe soidana tausinbiduna tangkak kaya thokna puthorakkadoriba Vaidik Sanatan Dharmagi Ichelda Goudiya Sampradaya gi video singbu midyeng tabinabagi khudongchaba lawbiyu amadi Manipur Bhagavat Foundation gi Facebook page busu like amadi follow tawbiyu karigumba adomna video asida pijariba wafum singasibu kanai amadi marup oi haina khanbirabadi marup mapang khudingmakki mafamda yauhanbinabagitamakta soidanamak share tawbiram numidangda pothaba jibasingi kanglup amadi ahingda kan shu nomba jibasingi kanglup animakta ahing amadi nungthil haibasi chap manana adumak darkar lai asumna ayingba amadi asaba matamsing athumba amadi akhaba mahausing loina mamagi sijanapam lainari inkjet printer amada yauriba yellow magenta amadi cyan hairiba machu ahumsina sang khenahana yanaraga tongan tonganba machu khudingmak puthokpa yai masiga chap manana prakriti gun ahum haibadi sattva raja amadi tamana chang khenana leiba matamda jagat sangsar haibasi oi haibadi srishti haibasi lei gun ahumna chang chap manana leirabadi praloi haibadu oiduna machu ahumna chang chap manabada angauba machu oibagumna karimata leitaba haibadu oi atom amagi manungda mapan ithang thangba electron singna piba reaction na maram oiraga aikhoina tongan tonganba pochak sing ubagum tathakpa rajagun na maram oiraga manungdadi chap manarabasu tongan tonganba pochak sing oiduna srishti haibasi oiri gyani singi midyengdadi tongan tonganba pochingsi sattva raja amadi tamagun oina ui amadi bhaktagi mafamdana gun ahumbu lauduna jagat pu semliba Sri Krishna oina loina ui maramsina mahabhap lakpa matamda bhakta amana jagat asi Krishna gi Krishna ngakta oina ui atopa amatta ude tomalbu ure Krishna oina ui Krishna gi Krishna ngakta ngaikre kanagi mamitta gopi singi mamitta khwaidagi wangba mahabhap adubuni mafam asida phongdoklibasi rajagungi sakti natraga mapubu brahma kawi maram asina sakti amadi pochak singda ngauba asur singna brahma bu upasana tawduna saktiman oinaba hotnaduna lei khudam oina hiranyakasipu amadi rabon jingbani asur natraga hingsaba haibasi barna haibadi jati nate gun adubuni barnagi hairurabadi rabondi matik magul leiraba bisraba brahmangi macha veda amadi niti shastra khudingmak hairaba brahmanni adubu mahakki gun namaram oiraga rabon hingsaba ama oina khangnakhi amaromda sursing haibadi lai singdi santi amadi ingba tappa pamjabasing oiduna Sattva gungi sakti natragamapu oiriba Sri Vishnubu ningjai. Pralaygi matamda sattva amadi rajagun animak phajinduna mangwanda thambangamba. Sattva amadi rajagun animak pupuba tamagungi mapu Siva Mahadevada Suinavadi sing Jogi sing amadi Asur singisu aroiba changjapun oiri. Hairiba gun ahumsi Srishti gidamak chap manana darkar leirabasu matam amatada makoibu kaidongaida Bhagavan na chang chap manana thamde kari gumba matamda sattva gunbu chaukat halli matamduda
lai singda sakti henkatuna hingchaba singbu irai laina namthei kari kari guma matamdana rajagunbu henkat handuna hingchaba singa lai singbu takhairi asumna prakriti soifadraba niyom singsi lakpada kari gumba matamda Sri Vishnuna lai singi michang chang mamalhali aduga kari kari gumba matamdana hingchaba singda ishwarna tongsinba malhali adubu Bhagavan gi mafamdadi yeknaba natraga marup haibasi chap manai achan mirai haibasi sangsar gi oiba potni Bhagavan gi mafamdadi masi leite lai su hingsabasu mana oiba ngaktani ritu gi khongset aying asa oifam thokpa prakriti gi niyomni turel gi ichelna ifan thada nairamba ikang thada aruba ichel oiraknabagi Sri Vishnu buningjaba sur singbu Vaishnav kawi aduga asur singbuna saibya kawi Kanglup animaksi bedagi manungda loina leiba ngaktani Gurudi sur singina Brihaspatini aduga asur singina Shukracharjani Hairiba Kanglup anisi anganba matamgi Sampradaya anini haina lauba yai Tasengnamakti Guru amatana anauba Sampradaya ama semlam kibati natte matam matam dugi leiriba mirol dugi wakal khanbagi mawong lichat chajat sing amadi samaj ki phibam sing yenglaga chanaba mawongi vedagi bhaisya haibadi interpretation sing thamlamba khaktani madubu miyamna sambal khajin biraga sampradaya amamam oihan kibani Hindu Sanatan Dharmagi Sampradaya khudingmakna tongan tonganba magi changjapam oiba phongdokpa deva devi sing leinarabasu masak mawong naiduna phongdorakliba sakti natraga lai khudingmak gungi makhapon mangaktani thoiden thoiba parabrahma natraga Bhagavan mahakti gungi wangmada leiba satwa raja amadi tamagunna changdabani mahakpu phangnaba lambi natraga upai amadi mahak kanano haibasi taknaba nyayadagi Vedanta natraga saririk sutrabu smriti dagi Bhagavad Gitabu amadi Shruti dagi Upanishad singbu laukatuna prasthana traya haibasina athoiba oina thammi ahum asigi vaisya haibadi interpretation pinarakpa matamdani tongan tonganba sampradaya sing thorakkadoriba aduga amukshu marudi Veda haibasi oibana chak manaba amat oibagi matatudi kaidana adumak leigadoribani Sampradaya haibasi Karino karamna oibano haibadugi matangda samlappa warol khara thamjakre maikai asomda sum changsin krabadi khwaidagi aruba thaklomda sum changkiba haibadu oigadobana hauzik khara laithokpa maikai romda lakchagi mamangaida naimi saranya tirthada Bhagavan Sri Krishnana Divyalokta lengkrabada dharmana kanada changjaduna leihawi haiba wahang asi sutwa Goswami gi mapamda saunakna chingba rishi singna hangki masiga mari leinana Bhagavan Sri Krishna gi matungda Bharat Varsha asi karamna leihawi haibadu neinaba matamda dharmaga mari leinaba khudingmak thorakkadabana masimak lokhatchari Puran singda sangna takliba wari sing samlapna lokhatchagi Bhagavan Sri Krishna na Vrindavanda phongdokpa lilabu sanabiba loiraduna Mathurada lengkrabada Vrindavangi lila sthal khudingmaksu thupkhi masigi matungda jadu sagaina Dwarkada thupkhraba matungda Sri Krishna gi suthang haibadi Rukmani gi mapari Pradumna amadi Rukmabatina Aniruddha poi Aniruddha amadi Ushadevi na pokpa Vrajanava Hastinapurda Arjuna Jadu Sagaigi Hinghoba Nupi Angang Singaloina Purakhi Pandab Singi Mahaprayangi Mamangda Nasidagi Chahi Lising Manga Mukki Mamangda Maharaj Yudhishthirna Vrajanapu Mathuragi Ningthau Oina Abhishek Tauramki Matamduda Maharishi Sandilya Yauna Muni Rishi Singna Maharaj Vrajanapagi Mapamda Bhagavan Sri Krishna gi lila mapam sing semgatuna mandir kaya sanaba haidamni kosha marphuga marigi brajamandal apumba
महाराज ब्रजनाभन कोइदुना येंबदा श्री कृष्ण की लीला सानरंब मफम अमत खंगब ngamlaktrabada मथ्वाई वादुना जमुना मपांद फमलगा कपखी वृंदावनदी श्री कृष्ण के खेनदबनी माबु खंगब अराइब नत्ते मथ्वाई वाजरब ब्रजनाभन हिग्न कपलंबदगी मुनीना ध्यान तौबगुम मपानगी संसार काउथोक्तुना कृष्णदा मपुक्निंग चट युंगना हापलक्लबदा वृंदावनदा हौरिब उपाल खुदिंगमकना लीलागी मफम खुदिंगमकपु ब्रजनाभगी मफमदा ताकलखी श्री कृष्ण की कृपा फंगलबा ब्रजनाभन ममा इबेमु उषादेवीदा सुहंजदुना 84 कोश ब्रजमंडल लेiriba लीलागी मफम खुदिंग सेमकटखी अमदी अदुगुंबा लीला सिंगदुग मरी लेइनना खुंगंग खुदिंगमक्की ममिंग सिंगसु थोनखी ममा इबेमदा श्री कृष्ण की रूप हंजदुना श्री गोविंद श्री मदन मोहन श्री गोपीनाथ श्री केशवदेव श्री हरिदेव श्रीनाथ जी हाइन सुखंगनब श्री गोपाल देव श्री साक्षी गोपाल श्री वृंदा देवी अमदी महादेवन चिंबगी मूर्ति सिंह साखी हाइरिब मूर्ति सिंह असिगी मनुंगदा श्री गोविंददी कृष्ण की सकफम मानमनखिबदगी ममा इबेम उषा देवी उबदा स्वाई लाउदुना मकोक खुमदुना इकाई खुमनब उठखी भगवान श्री कृष्णना अरिष्टासुरबु हाटखिबा मफमदुदा ब्रजनाभन पुखरी अमा तौखी हाइरिब पुखरी असि ngasi phauba Shyamkundagi mayai mairam lomda leiri amadi mafam adubuna arista gram haina thonki hairiba mingsi British matam phaubu leirami haujikti mafam asi Radha Kunda haina khangnare